Hao-Fa haina khangnariba indigenous tangkhul hui makhal asibu national gi thakta sakhangbaga loinana ahumrak shuba Phungcham Hao-Fa Phanit 2024 haudokrai hariba festival asi Manipur lenga ke veterinary and animal husbandry minister Kashim Bashumna Ukhrul district ke Phungcham village community ground da haudokhi thoramadu da Phungcham khul gi acting headman Tuirei Singh Hauramna tangkhul furup ki nat ki oiba hokharai haina khangnaba Tony Pangtokhi Festival aduga mari lainana Minister Kashimna Hao-Fa breed yokhatuna thamba si tangkhul furup ki history amadi culture yokhatpagi manung chalibani Hao-Fa asi leba asigi hui singa yengnabada yamna top topa magun leizaba hui makhal amani haiki Minister asina makha tana Phungcham khul khaktada Hao-Fa hui chamnga rom leiri haiba wafam thamladuna Hao-Fa asi Animal Genetic Resources ki Indian Council of Agricultural Research National Bureau ICAR NBAGR da mai pakna registration tawba ngamle haina phongdokhi festival aduda Ukhrul gi Deputy Commissioner Kengu Juringla Travel Affairs and Hills and Veterinary and Animal Husbandry gi Director Hana Kamai amadi Phungcham Hao-Fa Lovers Association gi President Teno Faire Susarkyakhi Hao-Fa haina asingakta nadaba adai huisi sasansu loiraga akoisi akoiki life si sida yamna depend over amani ado hoji leriba Hao-Fa si matamama da jahi hana Hao-Fa gi value khamdabsi hoji Hao-Fa si yamna pikpa phawdasu disindra da handadra aduna masi kanabsi mayamna phangba ngamdaba akhomroina Phungcham area da leriba tangku kun amani da leriba akoina Hao-Fa jan reserve tawda asisu akoi one of source of income profession ama wonthakadami aduna Hao-Fa si nokoi mayamna pungin chambiro aduga chanbiduna please Hao-Fa si mana 좀 시한로 아주 어떤 한다가 잡아 할 수 있으면 아이 또 한때